Ngara nungdaran phongkiba Kangleipak Mairagi pause dagi maroiba pau khara khangatchiraga miyamda khudo tamjige nauna chanaba criminal law ahum achigi manungda CRPC section adumak yaure sanga mitra India da nauna chanaba hauriba criminal law ahum achigi manungda hanadagi chanaduna lairiba CRPC section adumak yaure mamingkha hongdokpani haina SP prosecution Manipur sanga mitra na phongdokre ngasi India gi anawa criminal law ahum achigi matangda Major Kolda Laiba Manipur Press Club ke Lauktak Holda, Press Information Bureau Regional Office Impal, Ministry of Information and Broadcasting na sinduna pangthokiba tharanga mailanina, ofamasi hawam sanga mitra na phongdokibane, mahang na makata na phongdokibada, losing asigi mathakta anawa ek kharasu hapchile amati, police ta ahemba power kharasu haplaklagane, loina mayam na implementing agency singna ka ahemba thawak chatharakadra haina, mipaiba pokna badu tawbigano, Losing achibo local director handok piragani miyamne hena wakal tagani haiki. Tharom adida saru yakiba PISB, Infalgi director ingam pamena phongdokibada. Chahi achigi July amadagi chanaba haukraba anawa criminal law ahum. Adudi Bharatiya Nyayu Sanhita, Bharatiya Nagari Suraksa Sanhita amasung Bharatiya Saksaya Adiniyam hariba asi miyamna mapumphana khanganaba hotnabada mediana azobo thoudang launabagi pandamna tharom asi pangthokpani haina su phongdokhi. Ngachigi tharma adida PIB Infalgi Director Dr. Ingam Pame Editor Guilds of Manipur gi President Khogendro Khongdram amasung All Manipur Working Journalists Union gi President Vijay Kaksing Tabam amadi Media Fraternity singna saruyaki Ising isawgi awaba mayo nariba miyamda mateng pangnaba lengang control room hangdokre lepna suba nong na maram oiraga ising isaw lebang ningkhabagi khudong chadaba mayo nariba miyambo mateng pangnabagi damakta Lengan pung kumari ki mathau tawgadaba control room ama ahamba Manipur Rifles ke battalion gi banquet hall da hangdokre control room asiba Manipur lenga ke principal secretary Arun Kumar Singha na luchingani matim pambiba singna phone number 0923352222 094852804119 038224400028 amade 069095 25916 da pau phobiragpa yagani haina Chief Secretary Binin Jyoti na thadorapa chero amana khangalakli nakal amaromda July amana thokiba private advisory notification da yaukiba Ifal East ki helpline number adu 7085368633 oigadavani haina Relief and Disaster Management gi Chief Secretary M. Ice Khan thadorapa chero amada sengdorakli Ifal West District ki oina additional Deputy Commissioner Ising isawga mari lanyana mateng gidamakta helpline number sing miyam gidamakta notification thokre DMU gi mairoi singna BC in charge yauna oja sing ka manungda solon silaga thamlure Danam Manjiru University DMU gi mairoi singa Rapid Action Force RAF ki personnel singa muknakre thawdoa singra numidang pung nipalam taba matamda University achida thokibane pause asina phangma pau gi matung inyadi DMU gi Academic Council gi mifamda laukiba warepsing mairoi singda khangangadavani hana khongjang singgi khongjang adugi saru ama oina mairoi singna BC in charge amadi mifam aduda saru yakiba oja sing ka manungda thonglon chinuna thamki hairi mairoi singna khongjang sangchile habagi pau tabadagi police amadi RAF ki masing yamlaba personnel sing university ajuda thomjilakpaga loina mairoi singa akam mongda muknaki tungda mairoi sing adu takthoklaba matungda Solon chilamba adu police kanguna hangdoktuna BC insa sauna atai oja singka adudagi tekta kadina puthorakki hairi CM Biren Manipur da thokleba lan ase chahi ama hellaba phaoba loisinba loupham thokpa thoudang lawba ngamdana lairiba si piningai oide Ranjit Manipur da thokliba chahi ama helaklaba kanglu anigi lan ase loisinba Manipur gi BJP gi MLA amadi minister singna loupham thokpa thoudang adu lawdana laire Masina maram oidina lan asi sangtharakpagi maram oidina Manipur praja miyam awaba oihalei opposition oriba Congress ki dilan asi loisinaba loupham thokpa thoudang lawduna Delhi da mamang saida phaoba anirak chatuna kem tawduna Bharat ki Prime Minister Narendra Modi unanaba honaki adubu unabagi matam Prime Minister na pirakhidi hana Congress ki MLA oibata natana Deputy CLP ki leader su oriba Kangujam Ranjina phongdokhrei wafam aji hauji Delhi da lariba MLA ke Ranjit ka Pausi asiga telephone wari sanaba matamda phongdorakkibani mahangna hai Manipur ki Chief Minister M Biren su irang asi loisinaba loupham thokpa thoudang adu lawba ngamdana leiri
ꯅꯣꯡꯃꯇꯁꯨ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩꯗ ꯍꯥꯏꯔꯛꯇꯨꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯔꯤ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯛꯇꯦ꯫ ꯃꯌꯦꯛꯀꯤꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯃꯥꯡ ꯊꯥꯅ ꯆꯣꯡꯊꯣꯛꯂꯒ ꯔꯨꯂꯤꯡ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯄꯨꯟꯅ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅ ꯋꯥꯔꯤ ꯁꯥꯅꯕ ꯉꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯧꯕ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯦ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯗꯁꯨ ꯑꯣꯄꯣꯖꯤꯁꯟ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯋꯥꯐꯝ ꯀꯌꯥ ꯄꯨꯈꯠꯈ꯭ꯔꯦ꯫ ꯁꯤ.ꯑꯦꯜ.ꯄꯤꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯑꯣ ꯏꯕꯣꯕꯤꯅꯁꯨ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯣꯄꯣꯖꯤꯁꯟꯒꯤ ꯀꯪꯒ꯭ꯔꯦꯁꯀꯤꯗꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯕꯗꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ 5 ꯐꯝ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯕꯁꯨ ꯊꯥꯗꯣꯛꯀꯦ ꯍꯥꯏꯅ ꯏꯆꯪ ꯊꯧꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯍꯤ ꯑꯃ ꯍꯦꯜꯂꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯣꯖꯤꯁꯟ ꯑꯃꯁꯨꯡ ꯔꯨꯂꯤꯡ ꯑꯅꯤꯃꯛ ꯐꯝꯃꯤꯟꯅꯗꯨꯅ ꯂꯧꯕ ꯌꯥꯕ ꯊꯧꯗꯥꯡ ꯄꯨꯟꯅ ꯂꯧꯃꯤꯟꯅꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯔꯛꯇꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯍꯟꯗꯛ ꯆꯠꯊꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯚꯥꯔꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯊꯝꯈꯤꯕ ꯋꯥꯐꯝ ꯊꯥꯒꯠꯅꯕꯒꯤ ꯄꯨꯈꯠꯂꯛꯈꯤꯕ ꯃꯣꯁꯟ ꯈꯟꯅ ꯅꯩꯅꯔꯛꯄ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯦꯝ.ꯄꯤ. ꯕꯤꯃꯣꯜꯅ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯋꯥꯔꯧꯗ ꯃꯅꯤꯄꯨꯔꯒꯤ ꯋꯥꯐꯝ ꯅꯩꯊꯔꯝꯕ ꯑꯗꯨ ꯆꯨꯝꯅꯒꯤ ꯅꯩꯊꯔꯝꯕ ꯅꯠꯇꯦ, ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯅꯩꯊꯩꯔꯝꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ 50,000 ꯔꯣꯝ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯍꯤꯡꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤꯕ ꯑꯗꯨ ꯑꯆꯨꯝꯕꯅꯤ꯫ ꯚꯥꯔꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯋꯥꯐꯝ ꯊꯝꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯋꯥ ꯑꯃꯠꯇ ꯊꯝꯈꯤꯗꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯕꯨ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯍꯥꯏꯅ ꯇꯥꯛꯄ ꯃꯥꯜꯂꯤ꯫ ꯃꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯣꯛꯆꯣꯝ ꯏꯕꯣꯝꯆꯥ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯌꯨ.ꯑꯦꯟ.ꯑꯦꯜ.ꯑꯦꯐ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯖꯨꯟꯒꯤ ꯇꯥꯡ 19, 2024ꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯕ ꯈꯥꯡꯕꯣꯛ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯊꯣꯛꯆꯣꯝ ꯏꯕꯣꯝꯆꯥ ꯆꯍꯤ 35 ꯍꯥꯟꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯦꯟꯇꯜꯃꯦꯟꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯑꯦ.ꯑꯦꯁ.ꯑꯦꯟ.ꯑꯦꯁ.ꯑꯣ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯕꯗ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯥꯡꯕꯣꯛ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯅ ꯌꯨ.ꯑꯦꯟ.ꯑꯦꯜ.ꯑꯦꯐ ꯆꯦꯟꯅꯩ ꯍꯥꯏꯕꯗꯨ ꯑꯁꯥꯎꯕ ꯑꯃꯗꯤ ꯄꯦꯟꯗꯕꯒꯤ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨ.ꯑꯦꯟ.ꯑꯦꯜ.ꯑꯦꯐ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯁꯤ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯑꯃꯗꯤ ꯌꯨ.ꯑꯦꯟ.ꯑꯦꯜ.ꯑꯦꯐꯀꯤ ꯅꯥꯀꯜꯗꯒꯤ ꯑꯁꯣꯏꯕ ꯀꯔꯤ ꯂꯩꯈꯤ ꯍꯥꯏꯕꯗꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯊꯣꯏꯗꯣꯛꯅ ꯈꯥꯡꯕꯣꯛ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯊꯝꯖꯔꯤ ꯍꯥꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤ ꯌꯨ.ꯑꯦꯟ.ꯑꯦꯜ.ꯑꯦꯐꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯝ. ꯁꯛꯌꯦꯟꯅ ꯈꯣꯏꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ 23 ꯏꯕꯣꯝꯆꯥ ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯌꯨ.ꯑꯦꯟ.ꯑꯦꯜ.ꯑꯦꯐꯀꯤ ꯇꯝꯄꯥꯛꯂꯝꯗ ꯑꯈꯟꯅꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯩꯕ ꯀꯗꯔ ꯑꯃ ꯆꯦꯟꯅꯔꯦ ꯍꯥꯏꯕꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯗꯔ ꯑꯁꯤꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯌꯨ.ꯑꯦꯟ.ꯑꯦꯜ.ꯑꯦꯐ ꯁ꯭ꯇꯦꯟꯗꯤꯡ ꯀꯃꯤꯇꯤꯅ ꯈꯪꯕ ꯉꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯔꯤꯄꯣꯔꯠꯇ ꯂꯩꯈꯤꯗ꯭ꯔꯕ ꯊꯣꯛꯆꯣꯝ ꯏꯕꯣꯝꯆꯥ ꯑꯁꯤ ꯅꯨꯄꯤ ꯂꯣꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯆꯥꯅꯨꯄꯥꯅ ꯊꯥꯔꯛꯄ ꯑꯏꯕ ꯋꯥꯀꯠ ꯆꯦꯔꯣꯜ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯀꯗꯔ ꯑꯁꯤꯒ ꯚꯣꯂꯨꯟꯇꯔꯤ ꯈꯔꯒ ꯄꯨꯜꯂꯒ ꯊꯕꯛ ꯑꯁꯤ ꯇꯧꯔꯨꯕꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯈꯪꯕ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯇꯤ.ꯑꯩꯆ. ꯏꯕꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯀꯠ ꯆꯦꯔꯣꯜꯗ ꯄꯜꯂꯛꯄꯗ ꯇꯤ.ꯑꯩꯆ. ꯏꯕꯣꯝꯆꯥꯅ ꯀꯨꯛꯀꯤ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯧꯗꯨꯅ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯅꯨꯄꯤ ꯑꯍꯜꯅ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤ ꯍꯟꯅ ꯌꯦꯡꯕꯤꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯥꯏꯅꯊꯪꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯏꯕꯣꯝꯆꯥꯅ ꯄꯨꯟꯅ ꯂꯩꯔꯦꯁꯤ ꯂꯥꯛꯂꯣ ꯍꯥꯏꯅ ꯀꯧꯁꯤꯟꯕꯗꯒꯤ ꯃꯄꯥꯅ ꯄꯤꯕ ꯌꯨꯝꯐꯝꯗ ꯌꯨꯝ ꯁꯥꯕ, ꯁꯦꯝꯖꯤꯟꯅꯕ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯥꯌꯦꯡꯅꯕ ꯕꯦꯡꯛ ꯂꯣꯟ ꯂꯧꯔꯒ ꯐꯪꯖꯕ ꯁꯦꯟꯐꯝꯁꯤꯡ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯄꯣꯛꯄꯗꯒꯤ ꯁꯥꯒꯣꯟꯅꯔꯛꯂꯕ ꯑꯅꯥꯕ ꯑꯃꯒꯤ ꯂꯥꯌꯦꯡꯅꯕ ꯁꯦꯟꯐꯝꯁꯨ ꯂꯩꯇ꯭ꯔꯦ, ꯃꯌꯨꯝ ꯍꯤꯡꯒꯣꯜꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯗꯨꯅ ꯄꯥꯔꯇꯤꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯇꯤ.ꯑꯩꯆ. ꯏꯕꯣꯝꯆꯥ ꯑꯁꯤ ꯃꯍꯥꯛꯅ ꯑꯦ.ꯑꯦꯁ.ꯑꯦꯟ.ꯑꯦꯁ.ꯑꯣ ꯑꯣꯏꯔꯤꯉꯩꯗ ꯃꯣꯔꯦꯒꯤ ꯄꯥꯛ ꯆꯥꯎꯔꯕ ꯂꯝ ꯑꯃ ꯑꯦ.ꯑꯥꯔꯗ ꯌꯣꯟꯊꯣꯛꯂꯝꯕꯗꯒꯤ ꯁꯁꯄꯦꯟ ꯆꯠꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯀꯗꯔ ꯑꯁꯤꯅ ꯃꯣꯔꯦꯗ ꯊꯧꯗꯥꯡ ꯄꯨꯔꯤꯉꯩꯗ ꯊꯦꯡꯅꯔꯛꯈꯤꯕ, ꯈꯪꯅꯈꯤꯕ ꯃꯁꯛ ꯑꯣꯏꯕ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯀꯠ ꯆꯦꯔꯣꯜ ꯑꯗꯨ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯑꯗꯨ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯔꯝ ꯆꯥꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯏꯕꯣꯝꯆꯥꯕꯨ ꯆꯩꯆꯠ 19, ꯖꯨꯟ 2024ꯗ ꯀꯧꯈꯠꯇꯨꯅ ꯀꯁꯇꯗꯤꯗ ꯊꯝꯂꯛꯈꯤ꯫ ꯇꯤ.ꯑꯩꯆ. ꯏꯕꯣꯝꯆꯥ ꯑꯃꯁꯨꯡ ꯋꯥꯀꯠꯂꯝꯂꯤꯕ ꯃꯆꯥꯅꯨꯄꯥꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯏꯕꯣꯝꯆꯥꯅ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯤꯒꯤ ꯂꯥꯌꯦꯡꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝꯅꯆꯤꯡꯕ ꯁꯦꯝ ꯁꯥꯕꯒꯤ ꯁꯦꯟꯐꯝ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯅ ꯌꯥꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯄꯤꯔꯕ ꯐꯥꯎꯕ ꯃꯄꯥꯕꯨ ꯀꯁꯇꯗꯤꯗ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯕ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯕꯣꯝꯆꯥ ꯃꯁꯥꯁꯨ ꯌꯥꯗꯨꯅ ꯆꯩꯆꯠ 19, ꯖꯨꯟ 2024 ꯐꯥꯎꯕ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯈꯤ꯫ ꯃꯍꯥꯛꯄꯨ ꯐ꯭ꯔꯤ ꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯅꯆꯤꯡꯕꯗ ꯑꯊꯤꯡꯕ ꯄꯤꯗꯕꯇ ꯅꯠꯇꯅ ꯃꯁꯥꯒꯤ ꯃꯣꯕꯥꯏꯜ ꯍꯦꯜꯊ ꯁꯦꯠꯁꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯗꯨꯝ ꯄꯥꯏꯍꯟꯈꯤ ꯍꯥꯏꯔꯤ꯫
ꯑꯗꯨꯕꯨ ꯃꯔꯛ ꯑꯁꯤꯗ ꯏꯕꯣꯝꯆꯥꯅ ꯃꯍꯥꯛꯀ ꯈꯪꯅꯕ ꯅꯨꯄꯤ ꯑꯃꯗ ꯂꯣꯟꯅ ꯐꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯊꯝꯂꯤꯕ ꯃꯐꯝ ꯍꯥꯏꯗꯣꯛꯏ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯃꯍꯥꯛꯄꯨ ꯉꯥꯛ ꯁꯦꯜꯂꯤꯕꯁꯤꯡꯅ ꯃꯈꯣꯡ ꯃꯈꯨꯠꯇ ꯆꯩꯅ ꯈꯔ ꯐꯨꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯂꯩꯈꯤꯕꯗ ꯅꯠꯇꯅ ꯏꯕꯣꯝꯆꯥꯗ ꯀꯥ ꯍꯦꯟꯅ ꯐꯨ-ꯆꯩꯕ ꯑꯣꯠ ꯅꯩꯕ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯐꯤꯚꯝ ꯑꯗꯨꯅ ꯑꯣꯏꯊꯣꯛꯍꯟꯕ ꯌꯥꯕ ꯇꯦꯟꯁꯟꯁꯤꯡ ꯑꯗꯨꯗꯒꯤꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯃꯑꯣꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯖꯨꯟ 29ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯏꯕꯣꯝꯆꯥ ꯕꯤꯄꯤ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯗꯨꯅ ꯂꯩꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯁꯇꯗꯤꯗ ꯊꯝꯂꯤꯉꯩꯗ ꯆꯍꯤꯒꯤ ꯐꯤꯚꯝ ꯌꯦꯡꯗꯨꯅ ꯃꯍꯥꯛꯀꯤ ꯍꯦꯜꯊꯀꯤ ꯐꯤꯚꯝ ꯌꯦꯡꯁꯤꯜꯍꯧꯗꯕ ꯑꯃꯗꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯄꯥꯏꯈꯠꯍꯧꯗꯕ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯁꯣꯏꯕ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯁꯤ ꯄꯥꯔꯇꯤꯅ ꯑꯈꯟꯅꯕ ꯊꯧꯗꯥꯡ ꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯀꯗꯔ ꯑꯃꯅ ꯃꯉꯣꯟꯗ ꯁꯤꯟꯅꯔꯤꯕ ꯊꯧꯗꯥꯡ ꯑꯗꯨꯗꯒꯤ ꯐꯥꯏꯗꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯨꯕ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯣꯏꯈ꯭ꯔꯦ, ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯌꯥꯖꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯁꯨ ꯄꯥꯔꯇꯤꯒꯤ ꯀꯗꯔ ꯑꯃꯗꯤ ꯂꯥꯟꯃꯤ ꯑꯃꯅ ꯇꯧꯕ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯈꯨꯗꯤꯡꯃꯛ ꯄꯥꯔꯇꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯝꯃꯤꯇꯤꯅ ꯑꯔꯥꯟ ꯑꯁꯣꯏꯁꯤꯡ ꯑꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯈꯨꯗꯤꯡꯃꯛ ꯂꯧꯐꯝ ꯊꯣꯛꯏ ꯑꯃꯁꯨꯡ ꯊꯃꯣꯏ ꯁꯦꯡꯅ UNLFꯀꯤ ꯅꯥꯀꯜꯗꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯖꯔꯤ꯫ ꯑꯁꯨꯝꯅ UNLFꯀꯤ ꯅꯥꯀꯜꯗꯒꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜ ꯑꯃ ꯃꯤꯌꯥꯝꯗ ꯈꯨꯗꯛꯇ ꯈꯪꯍꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯅꯨꯡꯗ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯗ ꯑꯃꯗ ꯃꯤꯑꯣꯏ ꯑꯁꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯕꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯄꯗꯒꯤ ꯐꯪꯂꯤꯕ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯨꯒꯤ ꯑꯆꯨꯝ-ꯑꯆꯨꯝꯗ ꯑꯃꯨꯛ ꯆꯦꯛ ꯇꯧꯅꯔꯤꯉꯩꯗ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜ ꯑꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯊꯤꯟꯊꯈꯤꯕ ꯑꯁꯤꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯤꯑꯣꯏ ꯑꯁꯤ ꯍꯥꯠꯄ ꯅꯠꯇꯦ, ꯅꯣꯡꯃꯩꯅ ꯀꯥꯞꯄꯁꯨ ꯅꯠꯇꯦ, ꯅꯣꯡꯃꯩ ꯄꯥꯟꯐꯝ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯕ ꯉꯝꯒꯅꯤ꯫ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗ ꯕꯤꯄꯤ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯗꯨꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯑꯔꯣꯏꯕꯗ ꯍꯥꯏꯔꯤꯕꯗꯤ UNLFꯀꯤ ꯅꯥꯀꯜꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯝꯃꯤꯇꯤꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯈꯔ ꯍꯦꯟꯅ ꯀꯨꯞꯅ ꯊꯤꯖꯤꯟꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯆꯤꯔꯥꯛ ꯄꯤꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯕꯁꯤ ꯏꯔꯩꯆꯥꯁꯤꯡꯗ ꯊꯣꯏꯗꯣꯛꯅ ꯈꯪꯍꯟꯕꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯑꯃꯗꯤ ꯄꯦꯟꯗ꯭ꯔꯤꯕ ꯏꯔꯩꯆꯥꯁꯤꯡꯗ ꯊꯃꯣꯏ ꯁꯦꯡꯅ ꯊꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯑꯁꯣꯏꯕ ꯑꯁꯤꯅ ꯊꯣꯛꯍꯜꯂꯤꯕ ꯍꯟꯖꯤꯟꯅꯕ ꯉꯝꯂꯔꯣꯏꯗꯕ ꯑꯃꯥꯡꯕ ꯑꯗꯨꯒꯤꯗꯃꯛꯇ ꯏꯔꯩꯆꯥꯁꯤꯡꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯔꯣꯏꯕꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯊꯣꯛꯆꯣꯝ ꯏꯕꯣꯝꯆꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯪꯍꯧꯔꯤꯕ ꯑꯋꯥꯕꯗꯁꯨ UNLFꯀꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯝꯃꯤꯇꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯋꯥꯕ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯔꯤ꯫